ꯉꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ 18 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯇꯥꯌꯣꯟꯅꯕ ꯊꯕꯛ ꯀꯌꯥ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗꯕ ꯑꯃꯗꯤ ꯑꯃꯤꯌꯥꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯣꯝꯗ ꯂꯥꯛꯅ ꯃꯈꯣꯏꯁꯦ ꯖꯥꯇꯤ ꯃꯁꯦꯟ ꯇꯤꯟꯅꯕꯁꯤꯗ ꯂꯩꯍꯧꯕꯅ ꯃꯈꯣꯏꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯨꯗꯒꯤ ꯀꯟꯖꯅꯕꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯒꯪꯒꯥꯅꯒꯔ ꯁꯦꯟ ꯀꯦꯊꯔꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 13 ꯂꯣꯏꯅꯅ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤꯕ ꯃꯤ 32 ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤꯁꯤꯅ ꯗꯥꯔꯖꯤꯂꯤꯡꯗ ꯃꯈꯣꯏ ꯇꯣꯔ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯁꯦ ꯖꯤꯔꯤ ꯂꯝꯕꯤꯗꯁꯨ ꯆꯪꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯜꯆꯔꯔꯣꯝꯗ ꯆꯠꯄꯅ ꯐꯔꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯁꯤꯜꯆꯔꯔꯣꯝꯗ ꯂꯥꯛꯑꯒ ꯑꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯑꯣꯖꯥꯁꯤꯡꯒ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯑꯗꯒꯤꯗꯤ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯔꯣꯝꯗ ꯉꯁꯥꯏꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔꯗ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯈꯛ ꯂꯩ ꯃꯈꯣꯏꯒꯤꯗꯨꯗ ꯆꯠꯂꯕꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯐꯪꯒꯅꯤ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯕ ꯈꯨꯟꯁꯤꯗꯤ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯄꯨꯡꯅ ꯇꯥꯕ ꯈꯨꯟ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯑꯁꯤꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯁꯨ ꯍꯦꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯕ ꯑꯃ ꯑꯣꯏꯕ ꯐꯪꯃꯤꯟꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯗ ꯂꯩꯕꯗ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯩꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯀꯩꯒꯨꯝꯕ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯤꯡꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯕꯤꯌꯨ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯁ ꯂꯩꯕꯤꯗꯅꯕ ꯑꯩ ꯉꯁꯤꯒꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯉꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯄꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯅ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯣꯟꯇꯥꯔꯥꯄꯨꯔ ꯂꯤꯟꯊꯣꯏꯉꯝꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯇꯔꯞꯇꯒꯤ ꯃꯩꯔꯥꯂꯨꯞꯀꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯥꯅꯕꯁꯦ ꯑꯩ ꯉꯔꯥꯡ ꯄꯥꯎꯁꯦ ꯂꯧꯖꯩ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯃꯐꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯆꯥꯟꯄꯨꯔꯗꯁꯨ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯑꯃꯤꯌꯥꯅ ꯄꯨꯔꯛꯄ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯊꯪ ꯀꯩꯅꯣꯁꯦ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯔꯥꯡꯁꯦ ꯄꯥꯎ ꯂꯧꯖꯕꯅꯤ URDSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯤꯕꯁꯦ ꯌꯨꯅꯥꯏꯇꯦड ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟट काउंसिल अखोगी बोनतारापुरदा NGO ऑर्गेनाइजेशन अमा लई हारिबा NGO ऑर्गेनाइजेशन सिगी मखादा फंड ड्राइव से तौरगा मखोगी चानबा थकनबा पुनमक मकोक्तगी हौरगा मतोन फावसे मखोइना जेंगसिल्ली अदुगुंबगी मखादा ngasi ऑर्गेनाइजेशन दुगी मखादा इन ngarang se पाव लौजबा मतमदा चानबा थकनबा सिदी मरांग कायना लेबनिना निमित मरी मंगानी से थोइदोकना आदि अवाबा ओइरोइदबगी फिबम अमखक उ अदुगिदुना आदि चानबसे नकोइ पुरक्तरगसु कछु अकाइबा लेरोय हाइदना कगी ओजा मेंजोना खंगन बिरकपदगी आदि तौनिंगाय करिगुंबा अमा तौहौद्रगदी अखोइदसु निंगमदबा अमखक लेहौगनी हाइबदुगी आशादा मी 13 की ए अंगांग अनि से थारगा फी अमममतंग ओइना तौबिगिसी मखोइना हयेंग चटखरगसु अखोइना कसारदा लेहौरिबा मैतै अखोइगिदमक्ता मखोइगिसु मेमोरी अमखक ओइना पुजगिसनु हाइबदुगी थीमदा आइना फी 13 खगै पुजरई लोई अंगांगसिंग चाननबा अचापोट खरगा अदगिदी इसिंग कैरेट अहुमसिगा अखोइगी लुकी माइकैदगी मतेंग तौजबनी अैगी वाही खरसी मतांग सिते चिंजल ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ